ngasi numida waram phongkiba tungan manipuri si phongsingdagi maruibi I pausing myamda thamjagi ahanbada kanglaipa ki maira news tagi lokocharaga zeriba multipurpose sport complex ta ladiba girls hostel kangkhong sari kazu pha muthalaga sports complex haraga kazu yokhanaba thabuk lengana paikhatre mamang saidis minister N Perena zeribamgi bidanagar semgatnaba multipurpose sport complex ko oriba phibam hakthengna yengsinkiba phal photo Manipur lengana mapung phawa revenue district ama oina louthokle jiribam district ki bidanagar hana leramba ke sunat kazu farm adu muthatlaga multipurpose sport complex ama semgatpagi thabak satakhi adu bahauju phaw sports complex asisu mapung phana semjinba sajinbagi thabak paikhat pangamdana lairi yamna nungaitribidi sports complex asida nupa masa amari nupi masa sanaroi singi oina semgatkhiba hostel ani gi manungna nupi masa sanaroi singi hostel asida kangkhong saibagi phibamda lairi pauksi asina thijilubadigi phangma pawgi matungina Hauju phaw Manipur lengaki mari lenaba authority gi miyeng amata sangbidana leibadigi girls hostel asi saba loiraba matungda mapung faba infrastructure suna thambidana hundoktuna lairakhibani haibasu khangmangamle loinana hostel ani asi yengsinbinaba mari lenaba official amadi staff sing tham thambikide mashina mara moidana lamhangum amada laidiba hostel ani asi gi manungna nupi masa sing hostel asi kangkhong saibigi thakta lairakhi nupa masa sanaroi singi hostel asisu ka hena phaba haibadu oidri nupi masa sanaroi singi oina semgatkibo hostel asida hana palamba ceiling fan sakangdaba singna huran khre electric wire singi thabak mapung fana loisindabadagi kangkhong saire hauji girls hostel asigi phibamsi sangon ga sap mana ba haibadu oidri oiriba phibam asida jiribam district ta leiriba tungan ba masanada thawai yaujaba nupi masa sanaroi singna hostel asida leiduna makoina pamjaba masana sing mapung fana sanaba phangdre maduna jiribam multipurpose sports complex asi ningthina semgat pibaga loinana nupa masa amasum nupi masa singi hostel ani asi mapung fana semjin binaba chief minister N Beren gi athuba miyeng sangbiu haina pauksi asida phungdorakli Amaramna Jeribamgi Bidanagarda Laidiba Multipurpose Sports Complex Odiba Mapham Hana Manipur Lengaki Horticulture and Soil Conservation Department Gi Makhada Kesunat Kazu Hariba Himakalasi Asawa Pama Oina Lerami Loinana Kazu gi Potok Sumarang Kaina Potoktuna Lengaki Pukaida income Kabang Lami Adabu Kazu Pharmacy Mutala Sports Complex on Tokraba Matunda House Power the Manipur Lengana Zeribam the Kwaidigi Sanaba Potoksu Kwaidigi and Potoko Riba Kazu Hariba Haimakalasi Mapung Power Palm Ama Semganavigi Taba by Katribasi Jiribamgi Miamama de Manipurgi Miamna Kwaidigi Pena the Vahabadu Panbayabadi Kazugi Pham Han Oiramba Sports Complex Asida Kazu Danatana Lisu Kazu Badam Erika Naspati Amadi Yubi Pambi Marangkain Horami Maduna Matakta Pankriba Pambi Singasigi Potok Marangkaina Potok Ngamlami Loinana Mapung Pava Kazugi Pham Oiringai Matamna Jiribamgi Mioisa Kaya Master Role Oina Tabak Togduna Makogi Sentok Lambi Oirami Kazugi Pothokaya Manipurgi Mapanda Thadok to Manipur Lengaki Pukai the income Lakalami Adobo Pharmacy Mutat Kibadigi House Ziribam the Lady Lamis missing it Habak Supam later bigi Awaba Sumayok Nadun Lady Pausin High Kesunat Palm Oiramba Maphamasi Sports Complex on Tokrabasu Manipur Lengana Ziribam the Kwaidigi Sanaba Uhay Pambi Makalama Oiriba Kazugi Pamama Hauju phaw linkhatana lairibasi yamna lali maduna jiribam district ki lepak lehaw amadi ising nungsitka khwaidigi sanaba pambi oiriba kazu lisu irika naspati yubi hairibasing asi marangkaina thaduna pothok marangkaina pothoknaba matik saba pham ama linkhatham thoi hainasu praja section kya dagi pauksi esida phungdorakli atopa pawmana New to Som Kulda Border Hut Saduna Tourism Amadi Trade Center Semgana Bohona Bada Angam Mating Pangani RK Ranjan Manipur Amadi Myanmar Galona International Border Oiriba Mapham Ladiba New to Som Kulasi the India Gi Border Hut Sana Packet Kiba Tauramadugi Makara Mapham Mashidu Border Hut Saduna Tourism Amadi Trade Center Saganaba Hona Bada Angam Mating Pangani Prime Minister Nakwidigi Palmzaba
vocal to local indigenous items sing manghandana maduda ahen ba miyeng sangduna pothok kaya puthokuna Mapham asi khaktada phangba polam sing puthokuna Mapham asi hena sakhotna ba honagani haina Union Minister of State for External Affairs and Education gi thopuri ba Dr. R.K. Ranjana phongdokre wafam sing asi Prime Minister Narendra Modi mapok numit ka mari lainana India pumbada parks na pangthoknari ba seva Pakawaragi Thoram Urkul District ki Singai Subdivision ki manungsanba New to Som Village the Union Minister R.K. Ranjana mapung wene saruk gyadana pangthoki pa thoranga mari lainana wangang laduna phongdokibani Dr. Ranjana lusingduna numit nini subna satakiba khongsat adugi ahanba numita Singai khul adugi miyam housingna BJP ki spokesperson su oiri bahanagi Deputy Speaker MK Preso Simre BJP Karyakata Singna saruk gyaduna taramna oki Mapham aduda Singai khulgi leiriba awat apasing matang na tathuk tasin tawbu loinana wangang laduna Minister R.K. Ranjana hai khul aduda leiriba Singai High School bu sengwatuna matik sabi infrastructure nupi amadi nupagi tonganba toilet na singwa thamna bu wapam thamki madugi makha tarak pu oina Pradhan Mantri SRI School scheme ani gi makhada higher secondary school phawba on khatna ba hotna gani habigi thajabasu kunja singda pikhi tungda new to sem khulda yoraba matungda Mapham adugi miyamna taram okpaga loinana Mapham aduda seva pakawara gi thoram spangtoki Dr. R.K. Ranjan Preso Simre school adugi headman Sangmayo bus mamadi atai maruoiba miyoi kya gyaduna pangthoki thoram aduda Dr. R.K. Ranjana seva pakawara gi matangda wafam kya su thamki thoram aduda mangna makhatana hai new to som khulasi Manipur amadi Myanmar gi international border oiriba sida India gi border sana pa packet ki pa thoram adugi makhada Mapham asidasu border hat saduna tourism amadi trade center sengbana bokona bada maki maikei digi angama mating tawganai ki Amaramda border area da lairibi school ama oina lawya ba khudong chaba kya lairibi sing khangmina semadi madugi kana ba lawna ba puna hona minasi habu wafam kya thamki atopa pawmana mo Mount Manipur da manapi na ba miyoi taragani thoi khalakli hayeng September kungani thoi digi kungani pan phawba Andaman and Nicobar ithata leiba Mount Manipur pangthokadaba adungai loi thakraba thaubusingi ningsing thoram English singani kungani thoi da malemgi lemjaningai oiba manapi na ba khalakpada tongan be hiram singna mathau ningthina tawribasing khangatpada Manipur khunagi yepa thorang tawriba kya su yauri haina Dalit Sahitya Academy Manipur gi secretary BK mangana khangalakli Manapi na ba khalaklaba mi taragani thoi dudi Manipur gi khunai yepa thorangi thabak tawriba ningthau khongjam Sanakomba Singha Zilla Parishad member Kaibi Yumnam Roman Singha Lamjau Mayalikai Dr. Ngangbam Hirozir Kangla Siphai Dr. Sorokhaibam Hema Maitai Yumnam Khunau Sinam Khuman Apanba Taukhong Aphaiba Ngangom Rozit Mitai Kaibi Mayalikai Eni Nandaibam Kangla Siphai Kaisam Pradeep Kumar Ayangpali Road amadi Manipur Manohar Sai Ankritanda Nongthongbam Ebesa Devi Khwai Brakapur Loinana Puwari Maitai Wari Libada Hizam Sitaranjan Mitai Pangai Awang Lekai Konsam Jiten Mangang Khurai Kongpal Thinguzam Kumar Thawal Pengjengni Miyai Taragatarung Nasaba Khongbu Shina Athawbusing Mapham Haikaleka Tambadana Tana Saireng Sedanaba Hailei Thaba Amasum Mount Manipur gi simga sakalibadi tengbang lamba yaifa thawrang gi thabak thoram na singba kaya su pangthokramgani haidi atopa pawmana mayai ka chinjak sing muthanaba ngarang Nambol area da leiba maira khungsa chakre poidai leimarol amuko Amoba MSF ki miyeng makhada Nambol area maira paibi apun balup amadi United Village and Clubs Organization na sinduna lamdam sidagi mayai ka chinjak sing marufong na muthanaba gi pandam na sangsilakliba khongjang gi sargwam oina Nambol area da Mairagi Kongsat amang ngarang numidang sakre Mairagi Kongsat aduda poide leimarol gi president longjam memsaubi amuko gi general secretary Dr. Thoksom Norendro All Manipur Women's Voluntary Association gi president Y Kunjarani Nambol area Maira Paibi apun balup ki president Mipham Santi secretary Thaudam Saubi amadi group singatai lusingba Thaumi singsu Kongsat aduda saryaki Mairagi Kongsat adu Nambol Sabalekai community hall da miyam pulaba matungda Mapham duregi lamthaki Nambol area gi tonganba khunja kunthra gi ima ibel singna khutta maira paiduna nisa yon ba thinglasi nisa sejina ba thinglasi tungi mirol kallasi mayai ka pachinjak marufona muthatlasi haibu kulau lauduna maira gi Kongsat adu tidim lambi Nambol singmang yorba matungda laklaga hanagi Mapham luisin ki haidi
Makha satharak poina to papawmana Prime Minister Modi gi mapuk numit ka mari lainana MP ningthau lesem sanazabana lusingduna BJYM gi thaumi singna Govindaji Temple Complex sit sengkre India ki Prime Minister Narendra Modi gi mapuk numit ka mari lainana haukiba September 13 gi October 2 phawba numit 15 ni chumna sathakadaba sewa pakawaragi ngasi mari ni sanba numit Sri Sri Govindaji Temple Complex sit sengma gi thoramama Rajya Sabha gi member ningthau sanazabana lesem yauna pangthokre Bharatiya Janata Yuva Morcha BJYM Manipur na sinduna pangthokiba sit chingmagi thoramadu Sri Sri Govindaji gi complex manungda leiba Radha Kunda Syam Kunda Pukri Walhoksang Pukri amadi Govinda Pukri asaubu yauna singdokpagi thabak satakhi BJYM Manipur gi President Manohar Mayum Bari Sharma amadi BJYM gi thomi kyana saruk yaduna pangthokiba thoramadura ningthau sanazaba lasem hai Cleanliness Drive as India ki Prime Minister Narendra Modi ki mapuk numit ka mari lainana pangthokliba sewa pakawara gi sarwa moina miyoibigi sewa tawbu haipa wakhalon aduna mangna thamlaga pangthokpane ki thauram mari lainana Rajya Sabha ki MP ningthau sanajawba lasemana phongdokhibadi Manipur asi nong marang kaina taba lamamani adubu nongi ising asi ningthina tungsinduna thamnaba pukri gi masing yamna lekti lamdam asida nongju tha hek loikhibaga ising awaba miyamna adumak mayungnari Nungju tha matamna pukri pat singda ising tungsinduna hamhaurabadi awaba singasi kokani maramaduna nungju tha loikraba phawbada ising marang kaina sijinabagi pannamda pukri pat kyasi sengdoktuna sijinaba yabi ising yoksinduna thamsi hainasu mahakna makhatana phongdokhi amaromdana Hana popi tharamba Maharani Singol da usara kayamarum thakre Singol asida singdai khelemba yauna khangnaba laigi khubam amasu leramle Khongna pung ahum lom araba matung hana popi tharamba Mapham ama oiriba Maharani Singol da usara kayamarum thakre Singdon asida singdai khelemba haina khangnaba laigi khubam amasu leramba thengnakre laigi khubam asi Manipur lengangna ngak senbagi thabak sathabiyo haina su khunja singna phongdorakre Hana paksana popi tharamba singdol sida usara sing thajinduna popi thandana bahonaba sina Forest Department gi maroiba pandamne haina su Central Forest Division gi DFO oina thaupuriba RK Amarjana phongdokre Central Forest Division na sinduna usara paksana thajinkraba singdol si sawangbum range ki manungsanba Hamelok Golatabi Reserve Forest ki saruk amasu oiriba Khongbal Tangkhul Village Hongman Village tagi khongna singda pung ahum lom sang kharaga leiba maphamni singdol asi hana popi park sana tharami maphamdur usara sing tharuna bidamak satliba miyamna singkhongnagi polythene bag amamamda usara ani hum haptuna ayuk pung mapan makhai dagi khongna satpauki aduga numit jungba matung pung baro makhairom tabada singdol da yodun usara singadu thaki haidi Maharani Singdol usara kayamarum tharibada tongan miyoi kharana Mapham asida tree plantation tobo lakpa yaroi Mapham asi reserve forest ni haiba yaroi haina hana khangalakpa leibadagi Imphal East ki SDPO RK Tejabirna lusingba nupi policing yawba Imphal East ki commando team singsu laktuna asoi angam thoktana section angak senbagi thabak sataki usara thabagi khongsar aduda Central Forest Division ki DFO RK Armazit ACF Siba Baimi Sadar East ki Range Officer NG Ratan, Saungmungi Range Officer K Raghu, Numaizing Range Officer Headquarter M Zobit, Thawalgi Wildlife Warden N Ramasandra, Tungan Village Community Singi Miyoi Singamasum, Khongban Tangkhul Village ki Kunja Sing Sargaki, Usara Kayamarum Thaki ba Singdon si hana popi pami park sana tharamba Mapham moibana pung kok kokna leramki, adama pung Singdon sida Singdai Kelem Bahaina Kangnaba Lagi Kubam Mamasu Leramki. Uthawa Satpaduda Yaw Bahal Sing Herapagi Matungina, Lagi Kubamasi Say Kudingi, Kalin Gahumni Pan, but Harabaki Taram Sapang to Ihadi. Mapamasida Usara, Tazin Badanatana, Lagi Kubamasi Wusu Lang and Ngak Sinmigi Miyang Sang Virabadi, Mapamasida Poppy Plantation Tobangamloi Haidi and Su Paus na Fundorakli. Atopa Paumana, Security Akan Masection Trang Lokotuna. Khoiromgi minor industrials state air quality amadi noise pollution test tokre Thabal district ki Yaripok Khoirom makha lekai da leiba minor industrials state MIE gi plywood factory amadi sawmill salai bising silenga na thingjin biu haina lekai dugi miamna irang horakpadigi thasigi taraga manga da Manipur Pollution Control Board ki official singa mani Thabal Forest Division gi official singna
Imbalance air qualities monitoring amasum imbalance noise monitoring skidama check tawna balakda laikai miyam ukhatna badagi test tawduna tokhibadu security gi akan section tharang lokhatuna ngarang test khudimak tawkhre ngarang ayu pung taragi mamangdagi laikai dugi miyam air quality amadi noise pollution onba supam pamde Mapham aduda MIE suktham thambiragano haina kholaw kya lauduna industrials estate tara lambi thakuna Khongjang Sing Kedubu Thobal District Police Thobal Commando Unit Amadi NPO Police Sing Additional SP Sing SDPO Sing OC Sing yauna security gi masing yamna personal sing nama pamandur akan ba section tharang lokotuna ngak senduna Manipur Pollution Control Board ki official sing na industrials state adu gi air quality mill sing amadi anak pada leiba yum sing noise pollution sing on ki sera adu miyamna Pollution Control Board ki official sing Forest Department ki official sing amadi security personnel sing mapam adu gi thokpa yaru na lambi da uwa phaijina tayar mai thaduna lambi thingjingki tungda khongjang changchileba singi mute sing Forest Department amadi Pollution Control Board ki official singa puna wari sanaraba matungda lambi thinglamadu handoki hairi atopa paw manamo ngang khlawai sabal eco tourism park sabi yaro committee kangla pawdu ge to paw khara moirang kendra gi manung sana laidiba ngang khlawai maning sabal eco tourism park sagani haiduna thabak paikhalak libasi Mapham asida sabi yaro atopa Mapham amada sana basindiyu haina ngasi ibudau thangjing thawgolup committee gi ngang khlawai na pawmi singa unabada phongdokre thawgolup committee amadi ngang khlawai gi miyam go loina pawmi singa Mapham adura satuna yengsilaba matung Thawgolup committee gi secretary L Ningthemana phongdorakibada Mapham singa sidagi sai humdra marfudagi hauna nganga khungangi khunja singna kanduna yakpa Mapham amani adugi sumatakta ngangka khungangi lairibe ibudau thangjingi lai harauba matamda lailam thokpa amasu oiribani loinana Mapham asibu ngangkhalamdam gi miyamgi humang mamalna haipal upal kya thaduna laklibani swaiki atopa pawamana Singmairong lamgi wahauda thokiba khatna sainabagi thaudok lebak thibani Bijoy Singmairong mamang awang lekai da lamgi wahauda thokiba khatna sainabagi thaudo du lebak thibani haina socio political commentator songtham Bijoy na phongdokre wapam singa si lamphel du leiba ma ki mayum da pangthokpa pawmi singa unabada mangna phongdokhibani mangna makha taraduna handak thokiba khatna sainabagi thaudo adu court ki yathang matungina eviction setpa thokibani political gi khut yawba manba thawong si makha tana sathaningde kanagumana yaningdaba miyoi yawrabadi ain gi matungina hena wangba forum na satuna hogat kadabani makoina court ki wafam thajadraga kari gi court satluribano case asi dele avoid taunaba araiba technique sejinarakle loinana loina fail oile aranba wafam mayam sandolaga makoigi apama phangnaba mob sagalibasi democracy ni hairudabigi maram naite case asigi maram munna khangdana chingmairong gi praja miyam gyan taraba lairik hairaba singnasu democracy gi sakti asi lana sejinaroi si haina su phongdoki paunin khol dagi tentang na to paung tang thamjagi ngasidi Manipur niraga saba natana atopa lambi leisilaktre Dr. TM Rajan Ayangba Manipur singasidi niraga saba natana atopa lambi leisilaktre Bihar UP Punjab tagi superfine niraga aikoi hingli mamangai dere aikoi gi pothokna aikoi hingba ngamjarami Manipur gi seng mapana thadokpagi khongthang yaningdabadagi nupi lali ehau haukhibagi puwari asi elected members na kaupam thokte ngasi lamdam sida sanabagi ahumsupu la lakle sanaba leitrabadi ekhoi karamna hingani haina All Manipur Development Associations AMDDA gi president Dr. TM Rajan Ayangbana phongdokre wapamasi ngasi pangthokiba AMDDA gi Senapati branch office hangdopagi thoramda athoiba mithunglen oina saruyakhiba Dr. TM Rajan Ayangbana phongdokhibani mangna makhata na hai Manipur dalit leibra leitabra haina make kyadagi wang hangli political leaders singna faw Manipur dalit leite hairakbasi leibak thibani suhaina makhata na phongdokhi ta sengna Manipur ka hena waraba leita laira kya leiri leita laira gi sakthung matam sana pibiyu Senapati district ki laira imung songa gi yum sabigadabani political leaders singna wakal tabiduna laira singi sakthung matam sana phongan biu haibisi AMDDA gi kholauni loinana lamdam sigi miyam lau uraga suranom laga sariba miyam ngasidi double cropping di laira dana matam sana amuktang
lau lok pa phawba ngamsilaktre masimangna manipur si niraga sabagi thakta asum kumtharakli masi punamak dalina kohongadabani dalit ki pandamdi lau uhanba lairik tamba phangjadraba singi school lingkhatpa hospital lingkhatpa ising matam sana piba lairaba singda hingnabagi damak loan piba dalit ki marakta matik saba sing lengana thabak pigadabani haibisini dalit ekhoi gi wafam sing pandam sing tabidragadi delhi da wakalagani so haidi loisilakpoina pandam pauksirige topa maruiba paukhramu myamna thamjage cabinet Mipham yu Sungba madi Yonbada thamlamba Athingba Mapham Kharadagi louthokle Manipur Liquor Prohibition Act 1991 gi makhada Manipur gi Mapham khara dry state oina louthokhtuna yu Yonba madi Sungba thamlamba Athingba dunga Chief Minister Secretary ta phamkiba state cabinet Miphamna louthokle cabinet Mipham asigi matangda paudamladuna lenga ki wangang lois oriba tribals and Hill Affairs Minister let pau hawkip ki office ta pangtu papau gi Mipham amada minister na hai haksil gi yenglaga lengana lawrak liba khongthang asigi matungina state asigi district headquarter police battalions tourist spot amadi phamung kundagi tadana leiba lodging hotel singda yu Yonbada Athingba leiroi state asigi oina su lenga ki makhara sekmai amadi androda afaba makhal gi yu sunganduna mapalamda thadoknaba thaurang athuba matamda paikhalagani lenga ki khongthang ase setmilon khaktada miyeng thamba nati potyan yawba madi haksang ka hena supa yu kaya songlaktuna yu thakbadigi siba migi masing hengalakli ba sidigi kanma ngamnaba phirep asit lawrak panai ki review and externals of declaration of disturbed area apaspa 1958 ki matangda army amadi intelligence bureau na pukhalakpa wafam gi matung state asigi Mapham pumada ekasi satnana bu wafam pukhalaklabasu status code lehenbada cabinet na warep lauri haki mangna makhata na hai lenga ki kanglon gi matung ina MPS MCS amadi MSF singi promotion piwigi matam si sahi manga oiram labasu subdivisions kudimakta SDO amadi SDC thambagi tangai phadaba lakpana sahi marida tensilaga promotion piraga haki nakala maromda lenga ki employee singi marakta lenga ki mayokta ban amadi strike na singba khongjang sangsilaglabadi khanaba tawduna thabak suspend tawragani haina ngasigi cabinet Mipham na warep lawki haiki loinana mahiroi singi loop singna su mahiroi khunai gi yefa thorang mai unsinsi politics ta mai unsin gumsi haina ma nasu makata na phongdoki loisilak poina to pa muna more dengue outbreak oire positive case ani ga kun thengnare more dengue outbreak oire dengue positive oiba miyoi sani ga kun thengnare district malaria department gi miyang makhara subdivisional hospital more gi special malaria unit ki kangbuna fogging kap amasum surveillance tawbagi thabak leptana sathari more da hauzik dengue outbreak oirakpadagi state malaria departments district malaria department gi kangbuna Manipur gi block tagi malaria department gi staff kya khonggalaba matung more da thajinduna akan mamongda Mapham ahum thokna khaidokduna fogging kapa amasum surveillance tawbigi thabak sathari hauzik more town manungda leiba praja sing masadi khangjadaba miyoi kaya dengue positive oiba yoram lagasu haibigi singnabasu leire amadi more da leiba community section ba mathau tare yumgi akoibada kang marum koktana ba masa na thabak lokhatpa yamna mathau tare lenga khakta ngaidaba phai ngarang phawbada miyoi saniga kun dengue positive oirabasu sibadi yautri district malaria officer Dr. Manibis more da leiduna yingsinbagi thabak sathre duga usguina de myam paus matang sa lusinjrage masu myam pun anau update ngaminasi